ꯉꯁꯤꯒꯤ ꯄꯥꯎꯆꯦꯗ ꯌꯥꯎꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯃꯤꯌꯥꯝꯗ ꯈꯪꯍꯟꯖꯔꯤ꯫ ꯕꯤ.ꯖꯦ.ꯄꯤ. ꯂꯩꯉꯥꯛꯅ ꯄꯣꯠꯆꯩꯒꯤ ꯃꯃꯜ ꯍꯦꯟꯒꯠꯂꯛꯄꯒꯤ ꯃꯥꯌꯣꯛꯇ ꯗꯦꯜꯂꯤꯗ ꯔꯦꯂꯤ ꯁꯔꯨꯛ ꯌꯥꯔꯨꯒꯗꯕ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯊꯧꯃꯤꯁꯤꯡ ꯂꯝꯊꯥꯈ꯭ꯔꯦ꯫ ꯕꯤ.ꯖꯦ.ꯄꯤ. ꯂꯩꯉꯥꯛꯅ ꯃꯤꯑꯣꯏꯕꯅ ꯅꯣꯡꯃꯒꯤ ꯍꯤꯡꯕꯗ ꯆꯪꯗꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯆꯩꯒꯤ ꯃꯃꯜ ꯂꯦꯞꯇꯅ ꯍꯦꯟꯒꯠꯂꯛꯄꯒꯤ ꯃꯥꯌꯣꯛꯇ ꯊꯥ ꯑꯁꯤꯒꯤ 4ꯗ ꯗꯦꯜꯂꯤꯗ ꯄꯥꯡꯊꯣꯛꯀꯗꯕ ꯃꯤꯌꯥꯝꯒꯤ ꯑꯆꯧꯕ ꯈꯣꯡꯆꯠ ꯑꯃꯗ ꯁꯔꯨꯛ ꯌꯥꯔꯨꯅꯕꯒꯤꯗꯃꯛ ꯑꯦꯝ.ꯄꯤ.ꯁꯤ.ꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯑꯣꯏ 12ꯒꯤ ꯃꯅꯨꯡꯗ ꯃꯈꯥ ꯂꯝꯕꯤꯗ ꯆꯠꯀꯗꯕ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯀꯦ. ꯃꯦꯘꯆꯟꯗ꯭ꯔꯅ ꯂꯝꯊꯥꯈ꯭ꯔꯦ꯫ ꯄꯣꯠꯆꯩꯒꯤ ꯃꯃꯜ ꯑꯇꯤꯌꯥ ꯄꯥꯛꯅ ꯋꯥꯡꯈꯠꯂꯛꯄꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯀꯣꯅꯨꯡ ꯗꯦꯜꯂꯤꯗ ꯆꯠꯀꯗꯕ ꯃꯤꯌꯥꯝꯒꯤ ꯑꯆꯧꯕ ꯈꯣꯡꯆꯠ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯔꯨꯒꯗꯕ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯊꯧꯃꯤꯁꯤꯡ ꯂꯝꯊꯥꯔꯕ ꯃꯇꯨꯡꯗ ꯏꯝꯐꯥꯜꯒꯤ ꯀꯣꯡꯒ꯭ꯔꯦꯁ ꯚꯕꯟꯗ ꯄꯥꯎꯃꯤꯁꯤꯡꯒ ꯎꯟꯅꯕꯗ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠꯅ ꯍꯥꯏ ꯍꯧꯖꯤꯛ ꯕꯤ.ꯖꯦ.ꯄꯤ. ꯂꯩꯉꯥꯛꯅ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤꯗ ꯆꯪꯗꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯂꯝꯁꯤꯡ ꯅꯣꯡꯃ ꯀꯥꯡꯗꯅ ꯃꯃꯜ ꯍꯦꯟꯒꯠꯂꯛꯂꯤꯕ ꯑꯁꯤ ꯃꯤꯌꯥꯝꯅ ꯊꯦꯡꯅꯔꯦ꯫ ꯗꯦꯜꯂꯤꯗ ꯆꯠꯀꯗꯕ ꯈꯣꯡꯆꯠ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯈꯣꯡꯆꯠꯅꯤ꯫ ꯈꯣꯡꯆꯠ ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯐꯝ ꯄꯨꯝꯅꯃꯛꯇꯒꯤ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡꯅ ꯁꯔꯨꯛ ꯌꯥꯔꯒꯗꯕ ꯃꯍꯟꯀꯥꯏ ꯄꯔ ꯍꯜꯂꯥ ꯕꯣꯜ ꯀꯧꯕ ꯔꯦꯂꯤꯅꯤ ꯍꯥꯏꯈꯤ꯫ ꯃꯤꯌꯥꯝꯅ ꯃꯊꯧ ꯇꯥꯔꯤꯕ ꯄꯣꯠꯂꯝꯁꯤꯡꯒꯤ ꯃꯅꯨꯡꯗ ꯄꯦꯇ꯭ꯔꯣꯂꯤꯌꯝꯒꯤ ꯄ꯭ꯔꯗꯛꯁꯤꯡ (LPG) ꯌꯥꯎꯕ ꯖꯤ.ꯑꯦꯁ.ꯇꯤ.ꯒꯤ ꯇꯦꯛꯁ ꯈꯣꯝꯒꯠꯂꯛꯂꯤꯕ ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯌꯥꯝꯗ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯆꯧꯕ ꯆꯩꯊꯦꯡ ꯃꯥꯌꯣꯛꯅꯍꯜꯂꯦ꯫ ꯄꯦꯇ꯭ꯔꯣꯂꯤꯌꯝꯒꯤ ꯄ꯭ꯔꯗꯛꯁꯤꯡ ꯑꯁꯤ ꯈꯛꯇ ꯅꯠꯇꯅ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝꯁꯤꯡ, ꯐꯤꯔꯣꯜ ꯑꯃꯗꯤ ꯑꯀꯦ ꯑꯃꯧꯒꯤ ꯄꯣꯠꯂꯝꯁꯤꯡ ꯃꯃꯜ ꯐꯥꯎꯕ ꯑꯇꯤꯌꯥ ꯄꯥꯛꯅ ꯋꯥꯡꯈꯠꯈ꯭ꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯅꯣꯡꯃꯒꯤ ꯁꯨꯔꯒ ꯆꯥꯕ ꯃꯤꯑꯣꯏꯁꯤꯡꯗꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯧꯕ ꯆꯩꯊꯦꯡ ꯄꯤꯔꯦ꯫ ꯑꯉꯥꯡꯁꯤꯡꯅ ꯆꯥꯅꯔꯤꯕ ꯁꯪꯒꯣꯝ ꯑꯁꯤ ꯍꯥꯟꯅ ꯇꯦꯛꯁ ꯂꯧꯔꯝꯗꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯆꯥꯗ 5ꯒꯤ ꯇꯦꯛꯁ ꯂꯧꯔꯦ꯫ ꯃꯍꯩꯔꯣꯏꯁꯤꯡꯅ ꯁꯤꯖꯤꯟꯅꯔꯤꯕ ꯆꯦ, ꯀꯂꯝ, ꯄꯦꯟꯁꯤꯜ ꯑꯃꯗꯤ ꯏꯔꯦꯖꯔꯅꯆꯤꯡꯕꯁꯤꯡꯁꯨ ꯆꯥꯗ 5ꯒꯤ ꯆꯥꯡꯗ ꯍꯦꯟꯒꯠꯈ꯭ꯔꯦ꯫ ꯐꯤꯁꯥ ꯂꯣꯟꯁꯥꯒ ꯃꯔꯤ ꯂꯩꯅꯕ ꯏꯌꯣꯡꯒꯤ ꯄꯣꯠꯊꯣꯛꯁꯤꯡꯅ ꯂꯧꯔꯛꯄ ꯇꯦꯛꯁꯁꯤꯡꯗꯁꯨ ꯍꯦꯟꯒꯠꯂꯛꯂꯦ꯫ ꯂꯧꯎ ꯁꯤꯡꯎꯕꯒꯤ ꯂꯝꯗ ꯂꯧꯃꯤꯁꯤꯡꯅ ꯍꯥꯔꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯉꯩꯒꯤ ꯆꯩꯔꯛꯇ ꯃꯃꯜ ꯍꯦꯟꯒꯠꯂꯛꯄꯒꯤ ꯑꯋꯥꯕꯁꯨ ꯃꯥꯌꯣꯛꯅꯔꯦ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯂꯧ ꯎꯗꯕ ꯁꯤꯖꯤꯟꯅꯗꯕ ꯃꯦꯆꯤꯟꯁꯤꯡꯅ ꯇꯦꯛꯁ ꯋꯥꯡꯈꯠꯂꯛꯄꯗꯒꯤꯅꯤ ꯍꯥꯏꯈꯤ꯫ ꯃꯔꯝꯁꯤꯡ ꯑꯁꯤꯅ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯈꯣꯡꯆꯠ ꯑꯁꯤ ꯆꯠꯇꯨꯅ ꯕꯤ.ꯖꯦ.ꯄꯤ. ꯂꯩꯉꯥꯛꯀꯤ ꯃꯥꯌꯣꯛꯇ ꯑꯄꯨꯟꯕ ꯈꯣꯜꯂꯥꯎ ꯂꯥꯎꯔꯨꯒꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯈꯣꯡꯆꯠ ꯑꯁꯤꯅ ꯃꯤꯌꯥꯝꯒꯤ ꯈꯣꯜꯂꯥꯎꯁꯤꯡ ꯑꯁꯤ ꯌꯨꯅꯤꯌꯟ ꯂꯩꯉꯥꯛꯅ ꯇꯥꯅ ꯇꯥꯁꯤꯟꯅꯔꯛꯇꯕ ꯑꯃꯁꯨꯡ ꯇꯨꯝꯗꯕ ꯃꯤ ꯍꯧꯗꯣꯛꯄ ꯂꯨꯏ ꯍꯥꯏꯕꯗꯧꯅ ꯅꯥ ꯄꯥꯟꯅ ꯇꯥꯔꯛꯇꯕꯒꯤ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯔꯛꯄꯅꯤ ꯍꯥꯏꯈꯤ꯫ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯗ ꯁꯔꯨꯛ ꯌꯥꯕꯤꯔꯅꯕ ꯄ꯭ꯔꯁꯤꯗꯦꯟꯠ ꯗ꯭ꯔꯧꯄꯗꯤ ꯃꯨꯔꯃꯨꯗ ꯍꯥꯏꯖꯈ꯭ꯔꯦ꯫ ꯕꯤꯔꯦꯟ ꯀꯣꯚꯤꯗ-19 ꯄꯦꯟꯗꯦꯃꯤꯛꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯧꯈꯤꯕ ꯀꯨꯝꯖꯥ 2020 ꯑꯃꯁꯨꯡ 21ꯗ ꯃꯅꯤꯄꯨꯔ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯄꯥꯡꯊꯣꯛꯈꯤꯗ꯭ꯔꯕꯁꯨ ꯍꯧꯖꯤꯛ ꯀꯣꯚꯤꯗꯀꯤ ꯐꯤꯚꯝ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯅ ꯐꯒꯠꯂꯛꯄꯗꯒꯤ ꯍꯟꯗꯛ ꯆꯍꯤꯒꯤ ꯑꯣꯏꯅ ꯂꯩꯉꯥꯛꯅ ꯄꯥꯡꯊꯣꯛꯅꯕ ꯊꯧꯔꯥꯡ ꯇꯧꯔꯛꯂꯤꯕ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯣꯏꯔꯥꯡ ꯈꯨꯅꯧꯗ ꯁꯦꯝꯒꯠ ꯁꯥꯒꯠꯄ ꯍꯧꯔꯤꯕ ꯁꯉꯥꯏ ꯑꯦꯊꯅꯤꯛ ꯄꯥꯔꯛ ꯐꯤꯚꯝ ꯑꯁꯤ ꯉꯁꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ. ꯕꯤꯔꯦꯟꯅ ꯍꯛꯊꯦꯡꯅꯅ ꯆꯠꯇꯨꯅ ꯌꯦꯡꯁꯤꯟꯕꯒ ꯂꯣꯏꯅꯅ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯗ꯭ꯔꯧꯄꯗꯤ ꯃꯨꯔꯃꯨꯁꯨ ꯂꯥꯛꯇꯨꯅ ꯁꯔꯨꯛ ꯌꯥꯕꯤꯔꯅꯕ ꯍꯥꯏꯖꯈ꯭ꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯁ꯭ꯇꯥꯐ ꯁꯦꯂꯦꯛꯁꯟ ꯀꯝꯃꯤꯁꯟ ꯔꯨꯜ 2022 ꯀꯦꯕꯤꯅꯦꯠꯅ ꯑꯌꯥꯕ ꯄꯤꯈ꯭ꯔꯦ꯫ ꯀꯦꯕꯤꯅꯦꯠꯅ ꯃꯅꯤꯄꯨꯔ ꯁ꯭ꯇꯥꯐ ꯁꯦꯂꯦꯛꯁꯟ ꯔꯨꯜ 2022 ꯑꯌꯥꯕ ꯄꯤꯈꯤꯕꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔ ꯁ꯭ꯇꯥꯐ ꯁꯦꯂꯦꯛꯁꯟ ꯀꯝꯃꯤꯁꯟꯒꯤ ꯆꯦꯌꯔꯃꯦꯟ ꯍꯥꯞꯄ ꯑꯃꯁꯨꯡ ꯑꯇꯩ ꯄꯣꯁꯁꯤꯡ ꯀ꯭ꯔꯤꯌꯦꯟꯁ ꯇꯧꯕꯗꯁꯨ ꯑꯌꯥꯕ ꯄꯤꯈ꯭ꯔꯦ꯫ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 5ꯗꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ. ꯕꯤꯔꯦꯟ ꯁꯤꯡꯍꯅ ꯆꯦꯌꯔ ꯂꯧꯗꯨꯅ ꯃꯍꯥꯛꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠ ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯈꯤꯕ ꯁ꯭ꯇꯦꯠ ꯀꯦꯕꯤꯅꯦꯠꯀꯤ ꯃꯐꯝꯗ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯒꯤ ꯑꯦꯖꯦꯟꯗꯥ 32 ꯈꯟꯅꯈꯤꯕꯒ ꯂꯣꯏꯅꯅ ꯑꯌꯥꯝꯕ ꯑꯦꯖꯦꯟꯗꯥꯁꯤꯡ ꯉꯁꯤ ꯃꯤꯐꯝꯅ ꯑꯌꯥꯕ ꯄꯤꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯏꯟꯗꯣ-ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔ ꯄꯔꯂꯤꯡꯗ ꯄꯨꯂꯤꯁ ꯑꯥꯎꯠꯄꯣꯁꯠ 33, NH 38 ꯄꯨꯂꯤꯁ ꯑꯥꯎꯠꯄꯣꯁꯠ 3 ꯍꯥꯡꯗꯣꯛꯂꯒꯅꯤ꯫ ꯏꯝꯐꯥꯜ ꯋꯦꯁꯠ ꯁꯦꯟꯇ꯭ꯔꯦꯜꯒꯤ SDC ꯁꯔꯀꯜ 2 ꯍꯥꯡꯗꯣꯛꯂꯒꯅꯤ꯫ ꯀꯥꯡꯄꯣꯛꯄꯤ ꯃꯀꯨꯏꯗ SDC ꯁꯔꯀꯜ 1 ꯍꯥꯡꯗꯣꯛꯂꯒꯅꯤ꯫ ꯌꯥꯁꯀꯤ ꯃꯈꯥꯗ ꯁꯥꯟꯅꯔꯣꯏꯁꯤꯡꯒꯤ ꯀꯣꯆ 19 ꯍꯥꯞꯂꯒꯅꯤ꯫ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯦꯜꯊ ꯑꯣꯐꯤꯁꯥꯔ 194 ꯂꯧꯒꯗꯧꯔꯤ ꯍꯥꯏꯔꯤ꯫ ꯗ꯭ꯔꯣꯟꯒꯤ ꯑꯦꯋꯥꯔꯅꯦꯁ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ IIITꯗ ꯃꯅꯤꯄꯨꯔꯒꯤ ꯃꯆꯥ ꯑꯃꯠꯇ ꯃꯍꯩ ꯇꯝꯂꯝꯗꯕ ꯑꯁꯤ ꯅꯨꯡꯉꯥꯏꯇꯦ ꯁꯤ.ꯑꯦꯝ. ꯃꯅꯤꯄꯨꯔꯗ ꯋꯥꯅ ꯁꯦꯝꯒꯠ ꯁꯥꯒꯠꯇꯨꯅ ꯂꯤꯡꯈꯠꯈꯤꯕ IIIT (ꯏꯟꯗꯤꯌꯟ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯏꯟꯐꯣꯔꯃꯦꯁꯟ ꯇꯦꯛꯅꯣꯂꯣꯖꯤ) ꯃꯅꯤꯄꯨꯔꯗ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗꯒꯤ ꯃꯍꯩꯔꯣꯏ ꯑꯃꯠꯇ ꯇꯝꯂꯝꯗꯕ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅ ꯃꯅꯤꯄꯨꯔꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ. ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯏꯟꯐꯣꯔꯃꯦꯁꯟ ꯇꯦꯛꯅꯣꯂꯣꯖꯤꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ IIIT ꯁꯦꯅꯥꯄꯇꯤꯅ ꯁꯤꯟꯗꯨꯅ ꯃꯟꯇ꯭ꯔꯤ ꯄꯨꯈ꯭ꯔꯤꯗ ꯂꯩꯕ IIIT (ꯏꯟꯗꯤꯌꯟ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯏꯟꯐꯣꯔꯃꯦꯁꯟ ꯇꯦꯛꯅꯣꯂꯣꯖꯤꯒꯤ ꯀꯦꯝꯄꯁꯇ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯆꯠꯊꯔꯛꯄ ꯗ꯭ꯔꯣꯟ ꯑꯦꯋꯥꯔꯅꯦꯁ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯣꯏꯁꯤꯟꯕꯒꯤ ꯊꯧꯔꯝꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ. ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤ ꯃꯅꯤꯄꯨꯔꯗ IIT ꯑꯃ ꯂꯤꯡꯈꯠꯅꯕ ꯂꯝ ꯑꯆꯧꯕ ꯑꯃ ꯄꯤꯗꯨꯅ ꯋꯥꯅ ꯍꯣꯠꯅꯗꯨꯅ ꯂꯤꯡꯈꯠꯈꯤ꯫ ꯑꯗꯨꯕꯨ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯃꯥ-ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯊꯋꯥꯏ ꯌꯥꯎꯗꯕ ꯅꯠꯇ꯭ꯔꯒ ꯈꯪꯗꯕꯅ ꯍꯥꯏꯔꯤꯕ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯁꯤ ꯃꯅꯤꯄꯨꯔꯤ ꯃꯆꯥ ꯑꯃꯠꯇ ꯃꯍꯩꯔꯣꯏ ꯌꯥꯎꯔꯝꯗꯕ ꯑꯁꯤ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ꯫ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯁꯤꯗ ꯇꯝꯅꯕꯒꯤꯗꯃꯛ ꯖꯣꯏꯟꯠ ꯑꯦꯟꯇ꯭ꯔꯥꯟꯁ ꯇꯧꯏ ꯍꯥꯏ꯫ ꯃꯁꯤ ꯌꯥꯝꯅ ꯂꯨꯕ ꯅꯠꯇꯦ꯫ UPSC ꯄꯥꯁ ꯇꯧꯕ ꯉꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯄꯨꯡ 24 ꯑꯁꯤ ITꯗ ꯗꯤꯄꯦꯟꯗ ꯇꯧꯕ ꯑꯃꯅꯤ ꯍꯥꯏꯈꯤ꯫
ꯂꯩꯉꯥꯛꯅ ꯃꯤꯁꯤ ꯃꯤꯅ ꯌꯥꯎꯕ ꯈꯣꯡꯖꯪ ꯄꯥꯝꯂꯤꯕ꯭ꯔꯥ ꯍꯪꯂꯛꯂꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯌꯦꯡꯂꯧꯃꯤ ꯑꯣꯏꯔꯤꯕ ꯃꯤꯇꯩꯕꯨ ꯂꯩꯕꯥꯛ ꯑꯁꯤꯒꯤ ST ꯂꯤꯁꯇ ꯆꯜꯍꯟꯗꯨꯅ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯑꯣꯏꯕ ꯉꯥꯛꯂꯧ ꯄꯤꯒꯗꯕꯅꯤ ꯍꯥꯏꯕ ꯗꯤꯃꯥꯟ ꯇꯥꯜꯂꯗꯨꯅ ꯁꯦꯗ꯭ꯌꯨꯜ ꯇ꯭ꯔꯥꯏꯕ ꯗꯤꯃꯥꯟ ꯀꯃꯤꯇꯤ ꯃꯅꯤꯄꯨꯔꯅ ꯂꯦꯞꯇꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯋꯥꯀꯠ ꯃꯤꯐꯝꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯉꯁꯤꯁꯨ ꯁꯤꯡꯖꯃꯩ ꯀꯩꯊꯦꯜꯗ ꯁꯤꯡꯖꯃꯩ ꯑꯄꯨꯟꯕ ꯅꯨꯄꯤ ꯂꯨꯞ ꯑꯃꯗꯤ ꯁꯤꯡꯖꯃꯩ ꯐꯤ ꯌꯣꯟꯐꯝ ꯏꯃꯥ ꯀꯩꯊꯦꯜꯒꯤ ꯅꯨꯄꯤꯁꯤꯡꯅ ꯈꯨꯠꯁꯝꯅꯗꯨꯅ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯈ꯭ꯔꯦ꯫ ꯉꯁꯤꯒꯤ ꯈꯣꯡꯖꯪ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕꯤ ꯁꯤꯡꯖꯃꯩ ꯐꯤ ꯌꯣꯟꯐꯝꯒꯤ ꯏꯃꯥ ꯀꯩꯊꯦꯜꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯅꯤꯉꯣꯝꯕꯝ ꯏꯕꯦꯇꯣꯝꯕꯤꯅ ꯐꯣꯡꯗꯣꯔꯛꯄꯗ ꯈꯣꯡꯖꯪ ꯑꯁꯤ ꯃꯇꯝ ꯁꯥꯡꯅ ꯀꯨꯏꯅ ꯆꯠꯊꯗꯨꯅ ꯂꯥꯛꯂꯦ, ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯆꯞ ꯆꯥꯕ ꯄꯥꯎꯈꯨꯝꯗꯤ ꯉꯁꯤꯐꯥꯎ ꯐꯪꯕ ꯂꯩꯇ꯭ꯔꯤ꯫ ꯂꯩꯉꯥꯛꯅ ꯇꯨꯃꯤꯟꯅ ꯅꯥ ꯄꯪꯕꯒꯨꯝ ꯇꯥꯁꯤꯟꯅꯗꯨꯅ ꯂꯩꯕꯁꯤ ꯅꯨꯡꯉꯥꯏꯇꯦ꯫ ꯄꯤꯛꯈ꯭ꯔꯕ ꯃꯅꯤꯄꯨꯔ ꯑꯁꯤ ꯃꯤꯇꯣꯞ ꯃꯤꯌꯥꯟꯆꯥꯁꯤꯡꯅ ꯈꯨꯗꯨꯝ ꯆꯟꯈꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯇꯨꯡꯗ ꯍꯧꯔꯛꯀꯗꯕ ꯏꯆꯥ ꯏꯁꯨꯁꯤꯡ ꯑꯁꯤꯁꯨ ꯂꯦꯞꯐꯝ ꯐꯥꯎꯕ ꯂꯩꯔꯔꯣꯏ꯫ ꯃꯤꯇꯣꯞ ꯃꯤꯌꯥꯟꯆꯥꯁꯤꯡꯅ ꯁꯣꯏꯗꯅ ꯐꯝꯕ ꯆꯜꯂꯒ ꯍꯤꯞꯄ ꯆꯜꯂꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯒꯅꯤ꯫ ꯑꯗꯨꯅ ST ꯂꯤꯁꯇ ꯆꯟꯕꯒꯤ ꯗꯤꯃꯥꯟ ꯑꯁꯤ ꯇꯥꯟꯐꯝ ꯊꯣꯛꯏ ꯍꯥꯏꯈꯤ꯫ ꯂꯨꯋꯥꯡꯁꯨꯡꯕꯝꯗ ꯁ꯭ꯀꯨꯜ ꯐꯒꯠꯍꯟꯁꯤ ꯃꯤꯁꯟ ꯌꯧꯔꯝꯗ꯭ꯔꯦ꯫ ꯁꯦꯒꯥꯏꯕ ꯐꯛꯂꯥꯡ ꯑꯣꯖꯥꯁꯤꯡꯅ ꯐꯣꯠꯂꯝꯂꯦ꯫ ꯁ꯭ꯀꯨꯜꯒꯤ ꯐꯦꯟ ꯁꯦꯜ ꯈꯥꯏꯅꯔꯒ ꯄꯥꯜꯂꯝꯂꯦ꯫ ꯂꯩꯉꯥꯛꯅ ꯔꯥꯏꯠ ꯇꯨ ꯑꯦꯗꯨꯀꯦꯁꯟ ꯑꯁꯤ ꯐꯣꯡꯅ ꯈꯣꯡꯒꯥꯎꯅꯔꯕ꯭ꯔꯥ ꯍꯥꯏꯅ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯁ꯭ꯇꯨꯗꯦꯟꯠ ꯑꯦꯂꯥꯏꯟꯁ ꯑꯣꯐ ꯃꯅꯤꯄꯨꯔ ꯗꯦꯁꯥꯝꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯌꯦꯡꯕꯝ ꯁꯣꯃꯣꯔꯖꯤꯠ ꯂꯨꯋꯥꯡꯅ ꯏꯝꯐꯥꯜ ꯏꯁꯀꯤ ꯂꯨꯋꯥꯡꯁꯨꯡꯕꯝꯗ ꯂꯩꯕ ꯁ꯭ꯔꯤ ꯕꯥꯟ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯒꯤ ꯐꯤꯚꯝ ꯆꯠꯇꯨꯅ ꯌꯦꯡꯁꯤꯜꯂꯨꯕ ꯃꯇꯨꯡꯗ ꯄꯥꯎꯃꯤꯁꯤꯡꯒꯤ ꯈꯨꯠꯊꯥꯡꯗ ꯍꯪꯈ꯭ꯔꯦ꯫ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯐꯤꯚꯝ ꯌꯦꯡꯁꯤꯜꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯂꯩꯉꯥꯛꯅ ꯑꯦꯗꯨꯀꯦꯁꯟꯒꯤꯗꯃꯛ ꯄꯥꯏꯈꯠꯂꯤꯕ ꯄꯣꯂꯤꯁꯤꯁꯤꯡꯒꯤ ꯃꯅꯨꯡ ꯆꯟꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯂꯝꯗꯝꯁꯤꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯗ ꯐꯪꯍꯜꯂꯨ ꯑꯃꯁꯨꯡ ꯐ꯭ꯔꯤ ꯑꯦꯟꯗ ꯀꯝꯄꯜꯁꯔꯤ ꯑꯦꯗꯨꯀꯦꯁꯟ ꯐꯪꯍꯟꯒꯗꯕꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯣꯖꯥ 9 ꯈꯛꯇꯪꯅ ꯃꯍꯩꯔꯣꯏ 300 ꯂꯥꯏꯔꯤꯛ ꯇꯝꯕꯤꯔꯝꯂꯦ꯫ ꯃꯍꯩꯔꯣꯏꯁꯤꯡꯅ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯀ꯭ꯂꯥꯁ ꯕꯣꯏꯀꯣꯠ ꯇꯧꯔꯒꯅꯤ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯂꯩꯉꯥꯛꯅ ꯀꯨꯝꯖꯥ 2022ꯗ ꯁ꯭ꯀꯨꯜ ꯐꯒꯠꯍꯟꯁꯤ ꯃꯤꯁꯟꯒꯤ ꯃꯈꯥꯗ ꯃꯣꯗꯦꯜ ꯁ꯭ꯀꯨꯜ ꯑꯃ ꯑꯣꯏꯅ ꯈꯟꯒꯠꯈꯤꯕ ꯑꯟꯗ꯭ꯔꯣꯒꯤ ꯃꯣꯏꯔꯥꯡꯄꯨꯔꯦꯜ ꯍꯥꯏ ꯁ꯭ꯀꯨꯜꯗ ꯃꯍꯩꯔꯣꯏ 300 ꯂꯩꯔꯕꯁꯨ ꯑꯣꯖꯥ 9 ꯈꯛꯇꯅ ꯃꯍꯩꯔꯣꯏꯁꯤꯡꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯔꯤꯉꯩ ꯆꯩꯔꯛꯇ ꯑꯣꯖꯥ ꯑꯃꯁꯨ ꯁ꯭ꯀꯨꯜ ꯑꯁꯤꯗꯒꯤ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯕꯒꯤ ꯑꯣꯔꯗꯔ ꯊꯣꯔꯛꯈꯤꯕꯒꯤ ꯃꯥꯌꯣꯛꯇ ꯉꯁꯤ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯂꯗꯨꯅ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯆꯨꯞꯅ ꯀ꯭ꯂꯥꯁ ꯕꯣꯏꯀꯣꯠ ꯇꯧꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯅ ꯄ꯭ꯔꯣꯇꯦꯁꯠ ꯇꯧꯈ꯭ꯔꯦ꯫ ꯗ꯭ꯔꯒ ꯂꯂꯣꯟꯕ 5 ꯗ꯭ꯔꯒꯀ ꯀꯣꯟꯅꯅ ꯐꯥꯔꯦ꯫ ꯏꯝꯐꯥꯜ ꯋꯦꯁꯠ ꯗꯤꯁꯇ꯭ꯔꯤꯛꯠ ꯄꯨꯂꯤꯁꯅ ꯌꯥꯗꯥ ꯑꯃꯁꯨꯡ BJYMꯒꯤ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯒ ꯂꯣꯏꯅꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯊꯥꯡꯃꯩꯕꯟ ꯑꯦꯔꯤꯌꯥꯗ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯗ꯭ꯔꯒ ꯂꯂꯣꯟꯕ ꯅꯨꯄꯥ 5 ꯗ꯭ꯔꯒꯀ ꯀꯣꯟꯅꯅ ꯐꯥꯔꯦ ꯍꯥꯏꯔꯤ꯫ ꯐꯥꯔꯕꯁꯤꯡ ꯑꯗꯨꯗꯤ ꯊꯥꯡꯖꯝ ꯙꯅꯖꯤꯠ ꯆꯍꯤ 48 ꯑꯄꯣꯛꯄꯒꯤ ꯃꯤꯡ TS ꯔꯥꯃꯨ ꯊꯥꯡꯃꯩꯕꯟ ꯍꯤꯖꯥꯝ ꯂꯩꯀꯥꯏ, ꯁꯂꯥꯝ ꯑꯦꯟꯗ꯭ꯔꯤꯛ ꯆꯍꯤ 22 ꯑꯄꯣꯛꯄꯒꯤ ꯃꯤꯡ ꯒ꯭ꯌꯥꯅꯦꯟꯗ꯭ꯔꯣ ꯊꯥꯡꯃꯩꯕꯟ ꯍꯤꯖꯝ ꯂꯩꯀꯥꯏ, ꯌꯨꯝꯅꯥꯝ ꯃꯅꯤ ꯊꯥꯡꯃꯩꯕꯟ ꯂꯧꯔꯨꯛ ꯄꯨꯔꯦꯜ ꯂꯩꯀꯥꯏ, ꯌꯨꯝꯅꯥꯝ ꯈꯦꯂꯦꯝꯕ ꯆꯍꯤ 28 ꯑꯄꯣꯛꯄꯒꯤ ꯃꯤꯡ ꯂꯩꯈꯤꯗ꯭ꯔꯕ ꯏꯕꯣꯇꯣꯝꯕꯤ ꯊꯥꯡꯃꯩꯕꯟ ꯂꯧꯔꯨꯛ ꯄꯨꯔꯦꯜ ꯂꯩꯀꯥꯏ ꯑꯃꯁꯨꯡ ꯂꯤꯡꯖꯦꯜ ꯂꯣꯡꯖꯝ ꯆꯍꯤ 29 ꯑꯄꯣꯛꯄꯒꯤ ꯃꯤꯡ L ꯏꯕꯣꯌꯥꯏꯃ ꯊꯥꯡꯃꯩꯕꯟ ꯍꯩꯁꯅꯥꯝ ꯂꯩꯀꯥꯏ꯫ ꯄꯨꯂꯤꯁꯇꯒꯤ ꯐꯪꯕ ꯄꯥꯎꯅ ꯍꯥꯏ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 10:30 ꯔꯣꯝ ꯇꯥꯕꯗ ꯊꯥꯡꯃꯩꯕꯟ ꯑꯦꯔꯤꯌꯥꯗ ꯗ꯭ꯔꯒ ꯂꯂꯣꯟꯕ ꯅꯍꯥ ꯈꯔ ꯂꯩꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯀꯛꯅꯕ ꯄꯥꯎ ꯑꯃ ꯐꯪꯈꯤ꯫ ꯄꯥꯎ ꯑꯗꯨꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ SP ꯏꯝꯐꯥꯜ ꯋꯦꯁꯠꯀꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯑꯦꯗꯤꯁꯅꯦꯜ SP IUCSW ꯏꯝꯐꯥꯜ ꯋꯦꯁꯠ ꯔꯇꯅꯥ ꯉꯥꯁꯦꯞꯄꯝ, OC ꯏꯝꯐꯥꯜ PS ꯅ ꯌꯥꯗꯥ ꯑꯃꯁꯨꯡ BJYMꯒꯤ ꯚꯣꯂꯨꯟꯇꯤꯌꯔ ꯌꯥꯎꯕ ꯑꯄꯨꯟꯕ ꯇꯤꯝ ꯑꯃꯅ ꯊꯥꯡꯃꯩꯕꯟ ꯍꯤꯖꯥꯝ ꯂꯩꯀꯥꯏꯗ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤ꯫ ꯇꯤꯝ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯑꯆꯠ ꯑꯋꯣꯡꯁꯤꯡ ꯆꯦꯛ ꯇꯧꯕꯗ ꯙꯅꯖꯤꯠ ꯐꯥꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯄꯨ ꯋꯥꯍꯪ ꯄꯥꯎꯍꯪ ꯆꯠꯊꯕꯗ ꯃꯍꯥꯛ ꯗ꯭ꯔꯒ ꯁꯤꯖꯤꯟꯅꯕ ꯃꯤꯁꯛꯅꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯦꯟꯗ꯭ꯔꯤꯛ ꯑꯃꯁꯨꯡ ꯁꯅ꯭ꯌꯥꯒ ꯂꯣꯏꯅꯅ ꯗ꯭ꯔꯒ ꯌꯣꯟꯕꯒꯤ ꯊꯕꯛꯁꯨ ꯇꯧꯏ ꯍꯥꯏꯕ ꯈꯪꯕ ꯉꯝꯈꯤ꯫ ꯙꯅꯖꯤꯠꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯤꯝ ꯑꯗꯨꯅ ꯊꯥꯡꯃꯩꯕꯟ ꯍꯤꯖꯝ ꯂꯩꯀꯥꯏꯗ ꯂꯩꯕ ꯑꯦꯟꯗ꯭ꯔꯤꯛꯀꯤ ꯌꯨꯝꯗ ꯆꯪꯗꯨꯅ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤ꯫ ꯃꯗꯨꯗ ꯑꯦꯟꯗ꯭ꯔꯤꯛ ꯐꯥꯕꯒ ꯂꯣꯏꯅꯅ ꯃꯉꯣꯟꯗꯒꯤ ꯕ꯭ꯔꯥꯎꯟ ꯁꯨꯒꯔ ꯌꯥꯎꯕ ꯑꯃꯨꯜ ꯀꯨꯜ ꯕꯣꯇꯜ 200 ml, ꯕ꯭ꯔꯥꯎꯟ ꯁꯨꯒꯔ ꯌꯥꯎꯕ ꯈꯩꯅꯤ ꯀꯧꯇꯥ 2 ꯑꯃꯁꯨꯡ ꯑꯍꯥꯡꯕ ꯁꯥꯄꯣꯟ ꯀꯦꯞ 13 ꯐꯪꯈꯤ꯫ ꯃꯉꯣꯟꯗꯒꯤ ꯐꯪꯈꯤꯕ ꯗ꯭ꯔꯒꯁꯤꯡ ꯑꯗꯨ ꯄꯨꯟꯅ ꯒ꯭ꯔꯥꯝ 33 ꯑꯣꯏꯈꯤ꯫ ꯑꯦꯟꯗ꯭ꯔꯤꯛꯄꯨ ꯑꯍꯥꯟꯕ ꯋꯥꯍꯪ ꯄꯥꯎꯍꯪ ꯆꯠꯊꯕꯗ ꯗ꯭ꯔꯒꯁꯤꯡ ꯑꯗꯨ ꯇꯣꯔꯕꯨꯡꯗ ꯂꯩꯕ ꯅꯨꯄꯤ ꯑꯃꯗꯒꯤ ꯐꯣꯟꯗ ꯄꯥꯎ ꯐꯥꯎꯅꯔꯒ ꯂꯩꯕꯅꯤ꯫ ꯗ꯭ꯔꯒꯁꯤꯡ ꯑꯗꯨ ꯙꯅꯖꯤꯠ, ꯁꯅꯤꯒ ꯂꯣꯏꯅꯅ ꯑꯇꯩ ꯅꯍꯥꯁꯤꯡꯁꯨ ꯌꯣꯟꯕꯒꯤ ꯊꯕꯛ ꯇꯧꯏ ꯍꯥꯏꯕ ꯈꯪꯕ ꯉꯝꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯊꯥꯡꯃꯩꯕꯟ ꯂꯧꯔꯨꯛ ꯄꯨꯔꯦꯜ ꯂꯩꯀꯥꯏꯗ ꯂꯩꯕ ꯁꯅꯤꯕꯨ ꯃꯁꯥꯒꯤ ꯌꯨꯝꯗꯒꯤ ꯐꯥꯈꯤ꯫ ꯃꯍꯥꯛꯅ ꯈꯦꯂꯦꯝꯕ ꯑꯃꯁꯨꯡ ꯂꯤꯡꯖꯦꯜ ꯀꯧꯕ ꯃꯃꯥꯟꯅꯕꯁꯤꯡꯒ ꯂꯣꯏꯅꯅ ꯗ꯭ꯔꯒ ꯌꯣꯟꯕꯒꯤ ꯊꯕꯛꯁꯨ ꯇꯧꯏ ꯍꯥꯏꯕ ꯈꯪꯕ ꯉꯝꯈꯤ ꯍꯥꯏꯔꯤ꯫ ꯍꯤꯖꯝ ꯏꯔꯥꯕꯣꯠꯀꯤ ꯃꯥꯟꯅꯕ ꯈꯨꯟꯅꯥꯏ ꯑꯃꯒꯤ ꯃꯪꯂꯥꯟ ꯑꯩꯈꯣꯏꯅ ꯃꯪꯐꯥꯎꯅꯍꯟꯅꯕ ꯍꯣꯠꯅꯁꯤ꯫ ꯂꯥꯡꯒꯣꯜ ꯏꯕꯣꯌꯥꯏꯃ 143 ꯁꯨꯕ ꯃꯤꯌꯥꯝꯒꯤ ꯂꯝꯌꯥꯟꯕ ꯍꯤꯖꯝ ꯏꯔꯥꯕꯣꯠꯀꯤ ꯃꯄꯣꯛ ꯊꯥ ꯍꯧꯗꯣꯛꯈ꯭ꯔꯦ꯫ ꯂꯩꯈꯤꯗ꯭ꯔꯕ ꯂꯝꯌꯥꯟꯕ ꯍꯤꯖꯝ ꯏꯔꯥꯕꯣꯠꯅ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯁꯣꯠꯊꯔꯕ ꯀꯌꯥꯕꯨ ꯌꯣꯛꯈꯠꯅꯕ ꯍꯣꯠꯅꯔꯝꯕꯒ ꯂꯣꯏꯅꯅ ꯃꯥꯟꯅꯕ ꯈꯨꯟꯅꯥꯏ ꯑꯃꯒꯤꯗꯃꯛ ꯃꯪꯂꯝꯕ ꯃꯪꯂꯥꯟ ꯑꯗꯨ ꯑꯩꯈꯣꯏꯅ ꯃꯄꯨꯡ ꯐꯥꯍꯟꯅꯕ ꯑꯃꯗꯤ ꯊꯕꯛꯇ ꯑꯣꯟꯊꯣꯛꯅꯕ ꯍꯣꯠꯅꯐꯝ ꯊꯣꯛꯏ ꯍꯥꯏꯅ MCCCPIꯒꯤ ꯆꯦꯌꯔꯃꯦꯟ ꯂꯥꯡꯒꯣꯜ ꯏꯕꯣꯌꯥꯏꯃꯅ ꯉꯁꯤ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫
ꯉꯁꯤꯒꯤꯅ ꯃꯇꯥꯡ ꯁ꯭ꯋꯥꯏꯁꯤꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯈꯪꯍꯟꯖꯕ ꯂꯣꯏꯁꯤꯟꯖꯔꯦ꯫